मियोइबना महाकी पुंसिगी वहंग कयागी पाखुम थीबदा महाकना खुंदारिबा मालेम असिगी खंगु उरुदबा हिरम कयामा थिजिन खोमजिनबा विज्ञानगी लमदा चौखलकपगी मतुंग इन्ना महाकी पुंसि महिंगदा लाइथोक हन्नबा अनौबा पोलमसिंग सेम सादुना सिजिनरकपा अमसुंग इतिहासदा थोकिबा अचौबा तांकक कयामना मियोइबा खुनाइगी पुंसि मायोन चुमदुना लाक्ली 13 सुबह शताब्दीदा रॉबर्ट फ्लेमिंगना पेनिसिलिन हाइबा एंटीबायोटिक्स अदुगी मतांगदा कुपना थिजिंदुना मियोइबा कोटी कया अमरोंगी थवाई कनमंगमलक्की अमरोमदना पृथ्वीगी अनिसुब लांजाउदा जापानगी हिरोशिमा अमसुंग नागासाकी शहरदा थादकिबा तमथिरबा एटॉम बॉम्बगी मैशा ngasiगी मिरोलना अदुमक फंगली हाइबा याई असुमना इतिहास की अचौब टांकक कया सिगी मरक्ता मियोइबना महाकी पुक्निंग वाकल होंगनकिबा हाइरगदी इंग कुमजा 1940 नासाना थगतखिबा वॉयेजर 1 स्पेस प्रोपना नुमितकी चिंगचिनबगी वांगमदा पाइखिदुना लैमाइदा लेहौरिबा ग्राउंड कंट्रोल सेंटरदा पृथ्वीगी ममी असि थारक्तुना उहनखिबा मिकुप अदुसु अमनी हाइबा याई मियामना ngमखै लैतबा अमंबा सुंद्रंगदा हिगोक मसुगी करिसु लैत्रबा यामना पिकपु उफुल मरिक अमगुम मालेम मसिना नाइतोम तावरग लैबगी ममी अदु उखि अचौब खुदोंग थिबा मलाक्तुना मालेम असि लैबा यारक्त्रबा मतमदा थवाई कंजनबा ग्रह अतोप्पा मद सत्तुना मियोइबना संजफम लौबा नत्रगा मियोइबगी याइबी थवाई कनबिनबा जीव अतोप्पा मलाकनी हाइबगी थाजबा लैते हाइबदु ममी अदुना मयक सेंगनखि मिकुप अदुदा मियोइबना इशागी तखंदुना अइना महेले हाइना लैरंबा नापल अदुबु थुदेकपा खक नत्तना मदुगी अपंगबदुसु मयक सेंगना उथोक्खि पाक चाउख्रबा ताइबंगपालगी उफुल मरिक अमदा तांगजरग लैबा मियोइ मपोकनि हाइबसि काउथोक्लगा मियोइबना अइगी मागी खाइबा जाति कांगुप नाइदुना नापल नमांग थारगा अमना अमगी मथक्ता येंगनरिबा मित्येंग असिसु अंगकपा अमनि मियोइबना सथब थवोंग कयाना ngasidi अइखोइना खुंदारिबा इयुम हाइना कौजगे हाइबदा अमत्ता ngairaba मालेम इमा सिबुसु अवा सैथेंग कया पिबिरि सही लेसांग सिटना लेंगदना लैजरंबा इसिंग नुंगसित की खलदा अहोंगबा कया पुरक्तुना ngasidi पामदबा थौदोक कया थोरक्ली खुदम ओइना खांगबा ngambagi वांगमदा का हेना सारकपा मतम चादना ngayhakki manungda अकन मनोंग चुदुना इसिंग इसाउ थोहनबा मतम अदुमक्तदा मफम अमदना इसिंग फंगदबगी अवाबा मियामना मायोकनबा अमसुंग नोंगलै नुंगसित अमदि चिंग निंखाइबगी थौदोकसिंग मसिंग हेनगलकपा असिना चिंगबनी ngasi honglakliba aying ashagi khalda sina sohandaba mafam asi leisilaktre adubu honglakliba aying ashagi khalda sina khwaidagi hena sohlibadi akhang kanba chinglemba madi warep chetpagi pangkhak wariba chingjau sing asini haiba yai manipur gumba chinglon mapan na question ba chinglei bakni haina sai thari balamdam asidadi masigi sapu karamna yorokloi akasbani imphal na leptana sanduk chariba thoram Honglakliba Aying Ashagi Khalda Manipur gi 19 suba tangkakta ngasi puduna lakchari miyoibagi sakrida chingjaungna kayam kuina khangkhigani मियोइबा अइखोइना खुंदारिबा मालेम असिगी लैमाइ असि मफमगी मतुंग इना सकफम अमदि मवोंग मतौद खेनबा कया अइखोइना उबा फंगली खुदम ओइना पैसिफिक महासमुद्रगी इरोल नुंगदा लैबा मेरियाना ट्रेंच की सरुक अमा ओइरिबा किलोमीटर 13 रोम लूबा चैलेंजर डिप असिना पृथ्वीगी ख्वाइदगी अरुबा मफम ओइरि अमरोमदना मीटर 9,994 गी अवांगमदा लैबा माउंट एवरेस्ट की चिंगडोल असिना मालेमगी ख्वाइदगी वांगबा मफम ओइरि अदुबु यामना ngaklibadi ing 1918 da US की एक्सप्लोरर विक्टर बेस्कोभोना अखन्नना सेंबा सबमरीन तोंगदुना चैलेंजर डिप हारिबा नुंगसागी मंगाल फावु यौबंगमदबा समुद्रगी इरुन नुंगदा अहानबो ओइना हाकथेंगना थिजिलुबदा मियोइबगी खुदसेम प्लास्टिक बैग फावबा मफम अदुदा लैरंबा थेंगनरकिबा सिनी मसिना मालेम लैसारोलगी अथेंग मतमदा थोलकपा मियोइबा अइखोइना सोहनदबा मफम असि लैसिलक्त्रे हाइबदु मयक सेंगना ताकली मतम कुइना लेरक्लबा महौसागी अयिंग ashagi khal काइथरकपा क्लाइमेट चेंज हाइनसु खंगनबा थवोंग असिना मतम असिगी ख्वाइदिगी अचौबा सिंगनबा अमा ओइरक्ली मियोइबा अइखोइना अथेनबा वाखल अमसुंग ngayhakki खंदुना सथबा थवोंग कयाना क्लाइमेट चेंज हेंगत हन्नबगी मरम सोइरक्ली मैक्स कैलाहन अमसुंग महाकी कांगबुना 1918 दा लम असिदा ममिंग लेरबा जर्नल द नेचर क्लाइमेट चेंज असिदा फोंगकिबा आर्टिकल अमगी मतुंग इन्ना
मालेम असिदा लैरिबा मियोइबगी चादा मरिफु मंगादी ngasi मवोंग अमा नत्रगा अमादा क्लाइमेट चेंज न सोहल्ले हाइना फोंदोखिबा लैख्रबनी असुमना मालेमगी मफम अतैदा क्लाइमेट चेंज के सैथेंग फंगबगम हौखिबा सही खरा असिदा राज्य असिदसु क्लाइमेट चेंज के सैथेंग थुंगलरे हाइबासी मयक सेंगले राज्य असिगी ओइनादी महौसादगी येंगबदा मयाई थंगबा तंपाक अमसुंग मसिगी अकोइबदा वांग चाउरुब सिंगसांग अमदी महाका लोइनाबा अपिकपा तंपाक कया अमना लैतेंगली असुमना समुद्रदगी अवांगबगी सांग min sea level on bada Jiribam Jilana meter nipu amasung Senapati Jilagi Mau Song Song Maya Dalaiba Mount Ishona meter lisingani chamapan marputara mga wangduna Raja Sigi anem awangi kenabadu mayak seng na takli Sing haibasi Raja Sida Ladiba Kanglup Purup Ayambaga Tatna Thanaba Yadraba Mari Adumak Lainaduna Lakli Purup Ayambana Chingdagi Makoigi Horpam Oi Haibagi Tazanabi Asilai Mitai Purup ki oinasu matam amada Kaubru natraga Kaupulu haina khangnaba chingchang pareng asidagi haure I haibagi thajanabi leiri maram asina mitai furupna chahi khudingi sajibu thada ching asi kaduna lining thau kaubru khurumjabagi chanabi leirakli ching asi furup asigi haurukpham oibagi anakpa mari leiba adukhak natana laifam ama oina sulongnari mitai furup ki chahi amagi kumtamba haiba thorom asida puwariga sagonana leireklaba arub singsang pareng kaubru thangjing amasung langjing asida nongkhong yengduna lakadorbo kummadugi nongsingi phibam khangmangami haina thajanai maram asina lai oikraba ipa ipu singna mafam amagi nongsingi phibamga akoibagi singpat turelga leinariba mari adu mayak sengna khangi haiba tai hiram asigi matangda puya nainabada miyamna thodok hendokna sakhanglaba kaishampat kaisham laikaidagi kaisham ibomchana asumna phongdokli Haiden Tadak Nong Yan Hana Honglakpa Adubo Tamba Haina Mitei Singna Kangnei Nong Konghiba Maikegi Matung Inna Jahi Asi Karamba Maikeina Karamba Laina Tambage Haibani Kopulu Lomda Tamgrabadi Lepa Kasida Nong Yamna Tagani Ising Isau Tokani Kaununa Kobru Amasung Nong Chuki Marata Nong Konglabadi Nong Chipet Tagali Ising Isaudi Tokte Loya Lakpa Nongchupna Tamlabadi Akha Karau Kali Nong Nusit Kali Maram Sina Jum Amanba Makum Amadi I Mana Sinanaba Manjonana Semjin Sadin Bagi Tawak Tongnei Tangjingna Sandongna Tamlabadi Ikang Toe Kange Ikon Kongban Toduna Ising Yoksil Horo Low Su Pumun Hullo Linglagano Haina ipa ipusina takli tambada kumba okwa haiba amasu lady kudam oina kunchi di loya lakwana tami kobruna kumi haiba matamda ahanbada ising khara wana low unaki mamaida langban merada ising isau thokali kobruna tami haibadi Mediterranean Sea romdagi yan hanbar nong puban nuksi chilak pabu kobru maikai dagi silai haibani kobruna tamba chahida awang nong polomda ising isau thokali kaununa tami haibana awang nong chup lomdagi nong puban nuksit chilai haibani kaununa tamba chahida awang bharota ising marang kai isau thoke loya lakwana tami haibadi nongchut lomdagi Arabian Sea-dagi nong puban nuksit chilai haibani thangjingna tami haibana Indian Ocean lomdagi nong puban nuksit chilai haibani awang bharot lomda ikang thokali asuna hawa nuksiti phibam machi allamanna jengarmi Puwariga sagonana lereklaba singsang singasida hauriba lai oiraba upal kayabu yantatuna manghan tahanba lai khurumba chatpa mioi kayana makhoina purakpa polamsing mafam aduda hundoklambagi thawong kayana mafam adugi mahausagi khalda chauna kahinba khaknatana luraba laifam singasi mutkinabagi maram soirakli mioi khojok kharana chingsang singasibu aigi magi laifam haiduna rajniti ki khudong chab launaba kumai gi phampakum onthoklabra haibu wahang asisu maikai kayadagi hangnarakli Manipur asi Kha Asia gi tongan ba sha amasung pambi makhal kaya marum phangba biodiversity hotspot haina khangnaba mafam haibadi Himalayan amasung Indo-Burma biodiversity hotspot ani gi tainaba mafam da leiri mafam asi gi singsang singasina maikai asonggi miyamda achobu khudol kaya piri Mausagi phajabaduna lam koiba singi pungning singchinduna mafam adugi senmit londa mateng pangbadagi hauraga ising nungsit ki khaldasu achobu thodang kaya lauri
ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯋꯥꯔꯤꯒꯤ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯁꯥꯈꯤ ꯑꯣꯏꯔꯤꯕ ꯆꯤꯡꯁꯥꯡꯁꯤꯡ ꯑꯃꯗꯤ ꯃꯁꯤꯒꯤ ꯌꯥꯝꯅ ꯅꯧꯕ ꯑꯃꯗꯤ ꯀꯥꯏꯒꯟꯕ ꯈꯜ ꯑꯃꯗ ꯂꯩꯕ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯍꯣꯠꯁꯄꯣꯠꯁꯤꯡ ꯑꯁꯤꯗꯗꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯃꯍꯧꯁꯥꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯈꯜꯗ ꯈꯖꯤꯛꯇꯪ ꯑꯍꯣꯡꯕ ꯂꯥꯛꯄꯗ ꯆꯤꯡ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯄꯨꯔꯛꯏ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯂꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯏꯟꯇꯔꯒꯚꯔꯟꯃꯦꯟꯇꯦꯜ ꯄꯦꯅꯦꯜ ꯑꯣꯟ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ IPCCꯅ ꯐꯣꯡꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯉꯁꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯃꯥꯏ ꯑꯁꯤ ꯁꯥꯒꯠꯂꯛꯄꯒꯤ ꯊꯧꯑꯣꯡ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯑꯁꯤꯅ ꯖꯤꯕ ꯄꯥꯟꯕꯁꯤꯡ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯨꯠꯈꯤꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯛꯂꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏ ꯑꯁꯤ ꯁꯥꯒꯠꯂꯛꯄꯒꯤ ꯆꯥꯡ ꯃꯈꯥ ꯑꯁꯨꯝ ꯆꯠꯊꯔꯛꯂꯕꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 100 ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯥꯝꯕꯤ ꯑꯃꯁꯨꯡ ꯁꯥ ꯃꯈꯜ ꯑꯄꯨꯟꯕꯒꯤ ꯁꯔꯨꯛ 4ꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯨꯠꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯁꯥꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯅ ꯁꯥ ꯑꯃꯁꯨꯡ ꯄꯥꯝꯕꯤꯁꯤꯡ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯂꯒ ꯈꯔ ꯏꯪꯕ ꯃꯈꯣꯏꯒ ꯆꯥꯟꯅꯕ ꯑꯅꯧꯕ ꯃꯐꯝ ꯊꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯉꯁꯤ ꯎꯕ ꯐꯪꯂꯛꯂꯤ꯫ ꯏꯪꯂꯦꯟꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯌꯣꯔꯛꯀꯤ ꯀꯟꯖꯔꯕꯦꯁꯟ ꯕꯥꯏꯑꯣꯂꯣꯖꯤꯁꯠ ꯀ꯭रिꯁ ꯗꯤ ꯕ꯭ꯔꯥꯎꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯒꯤ ꯁꯥ ꯑꯌꯥꯝꯕ ꯃꯍꯧꯁꯥꯗꯒꯤ ꯆꯥꯡꯆꯠꯇ ꯆꯍꯤ 10ꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡ ꯃꯊꯛꯂꯣꯝꯗ ꯃꯤꯇꯔ 13 ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯌꯥꯏꯗ ꯆꯦꯜꯂꯤꯕ ꯏꯀ꯭ꯋꯦꯇꯔ ꯑꯁꯤꯗꯒꯤꯅ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯀꯤꯂꯣꯃꯤꯇꯔ 13 ꯈꯔ ꯍꯦꯟꯅ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛ ꯅꯣꯔꯗꯔꯟ ꯍꯦꯃꯤꯁꯐꯤꯌꯔꯗ ꯆꯠꯂꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ 2003ꯗ ꯐꯣꯡꯈꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯒꯤ ꯆꯥꯡ ꯑꯁꯤ ꯁꯔꯨꯛ 2ꯗꯒꯤ 3ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯅ ꯅꯧꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯕ ꯁꯥ ꯎꯆꯦꯛ ꯑꯃꯁꯨꯡ ꯄꯥꯝꯕꯤꯁꯤꯡꯒ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯇꯣꯉꯥꯟꯕ ꯖꯤꯕꯁꯤꯡ ꯑꯗꯨꯒ ꯃꯐꯝ ꯑꯃꯁꯨꯡ ꯃꯆꯤꯟꯖꯥꯛ ꯃꯨꯟꯅꯔꯛꯄꯅ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯍꯟꯊꯍꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯨꯅ ꯄꯥꯝꯕꯤꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯑꯣꯡꯁꯤꯡ ꯍꯥꯏꯕꯗꯤ ꯂꯩ ꯁꯥꯠꯄ, ꯃꯅꯥ ꯀꯦꯟꯕ ꯑꯃꯗꯤ ꯃꯍꯩ ꯄꯥꯟꯕꯒꯤ ꯃꯇꯝꯗ ꯑꯍꯣꯡꯕ ꯀꯌా ꯂꯥꯛꯂꯤ꯫ ꯃꯍꯧꯁꯥꯒꯤ ꯆꯤꯟꯖꯥꯛꯀꯤ ꯄꯔꯤꯡꯗ ꯀꯥꯏꯊꯔꯛꯇꯨꯅ ꯃꯆꯤꯟꯖꯥꯛ ꯂꯩꯔꯛꯇꯕ ꯑꯃꯗꯤ ꯃꯈꯣꯏꯗ ꯑꯅꯧꯕ ꯃꯑꯣꯡ ꯃꯇꯧ ꯎꯠꯂꯛꯄ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯤ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ, ꯅꯨꯡꯁꯤꯠꯇ ꯏꯁꯤꯡꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯑꯃꯗꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯍꯧꯁꯥꯒꯤ ꯂꯩꯖꯔꯝꯕ ꯈꯜ ꯑꯗꯨ ꯀꯥꯏꯊꯔꯛꯄꯗꯒꯤꯅꯤ ꯍꯥꯏꯅ ꯃꯃꯤꯡ ꯂꯩꯔꯕ ꯖꯔꯅꯦꯜ ꯗ ꯔꯣꯌꯦꯜ ꯁꯣꯁꯥꯏꯇꯤꯒꯤ ꯃꯥꯔꯁꯦꯜ ꯕꯥꯏꯖꯔ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯟ ꯕꯣꯔꯠ ꯑꯅꯤꯅ 2005ꯗ ꯐꯣꯡꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯄꯜꯂꯤ꯫ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯇ ꯃꯇꯝ ꯑꯃꯗ ꯄꯥꯛꯇꯛꯅꯅ ꯍꯧꯔꯝꯕ ꯄꯥꯝꯕꯤꯁꯤꯡ, ꯈꯨꯗꯝ ꯑꯣꯏꯅ ꯍꯩꯀ꯭ꯔꯣꯡ, ꯉꯥꯡ, ꯅꯣꯡꯂꯩꯁꯪ, ꯎꯔꯩꯔꯣꯝ, ꯁꯥ ꯇꯤꯡꯈꯪ, ꯀꯛꯌꯦꯜ ꯈꯣꯡꯖꯤꯜ, ꯁꯅꯥ ꯈꯣꯡꯅꯥꯡ, ꯍꯩꯔꯤꯀꯣꯛꯊꯣꯡ, ꯍꯩꯔꯥꯡꯒꯣꯏ ꯑꯃꯁꯨꯡ ꯀ꯭ꯋꯥꯛꯆꯥꯕꯤꯅꯆꯤꯡꯕ ꯉꯁꯤꯗꯤ ꯃꯐꯝ ꯈꯔꯗꯇ ꯍꯧꯕ ꯊꯦꯡꯅꯔꯤ꯫ ꯆꯤꯡꯒꯤ ꯖꯤꯂꯥꯁꯤꯡꯒꯤ ꯑꯁꯣꯡꯕ ꯎꯃꯪꯗ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯍꯥꯎ ꯑꯃꯁꯨꯡ ꯃꯥꯏꯀ꯭ꯔꯣ ꯀ꯭ꯂꯥꯏꯃꯦꯠꯀ ꯆꯥꯟꯅꯅ ꯍꯧꯖꯕ ꯄꯥꯝꯕꯤ ꯃꯈꯜ ꯀꯌꯥꯕꯨꯁꯨ ꯃꯤꯌꯥꯝꯅ ꯃꯐꯝ ꯑꯇꯩꯗ ꯑꯣꯔꯅꯥꯃꯦꯟꯇꯦꯜ ꯄ꯭ꯂꯥꯟ ꯑꯣꯏꯅ ꯃꯃꯜ ꯀꯥꯅ ꯌꯣꯟꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯛꯄꯁꯨ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯁꯥ ꯑꯃꯁꯨꯡ ꯄꯥꯝꯕꯤ ꯃꯈꯜ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯑꯁꯤ ꯃꯥꯡꯁꯤꯜꯂꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄ ꯑꯃꯁꯨꯡ ꯎꯃꯪꯗ ꯂꯝ ꯈꯣꯞꯆꯤꯟꯕ ꯑꯁꯤꯅ ꯑꯣꯏꯔꯤ ꯍꯥꯏꯅ ꯗꯤꯇꯤꯜꯃꯦꯟ, H.M. ꯄꯔꯩꯔꯥ ꯑꯃꯁꯨꯡ M.R. ꯔꯟꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯁꯔꯆ ꯄꯦꯄꯔꯁꯤꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯤ ꯃꯈꯜ ꯑꯃꯈꯛ ꯃꯥꯡꯈꯤꯕꯗ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯑꯆꯧꯕ ꯃꯈꯣꯡ ꯑꯃ ꯇꯦꯛꯈꯤꯕꯒꯨꯝ ꯑꯄꯨꯟꯕ ꯃꯁꯛ ꯃꯑꯣꯡꯗ ꯀꯥꯏꯊꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯆꯤꯡꯁꯤꯡꯗꯁꯨ ꯆꯤꯡꯃꯥꯏꯁꯤꯡ ꯂꯅꯥꯏ ꯀꯔꯕꯥꯔꯒꯤ ꯑꯣꯏꯅ ꯃꯁꯤꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯀꯛꯊꯠꯇꯨꯅ ꯄꯥꯝꯂꯧ ꯌꯥꯟꯗꯨꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯄ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯥꯃꯩ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯔꯤ꯫ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯆꯤꯡꯃꯥꯏꯁꯤꯡ ꯑꯁꯤꯗ ꯇꯉꯥꯏ ꯐꯗꯕ ꯑꯃꯗꯤ ꯀꯥꯟꯅꯕ ꯀꯌా ꯄꯤꯔꯤꯕ ꯃꯥꯏꯀ꯭ꯔꯣ ꯑꯣꯔꯒꯥꯅꯤꯖꯝꯁ, ꯍꯤꯡꯀꯨꯞꯁꯤꯡ ꯑꯃꯗꯤ ꯈꯔ ꯆꯥꯎꯈꯠꯄ ꯖꯤꯕ, ꯇꯤꯟꯊ꯭ꯔꯣꯛꯅꯆꯤꯡꯕꯁꯤꯡ ꯃꯥꯡꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯤꯕ ꯍꯩ-ꯔꯥ, ꯃꯍꯩ ꯃꯔꯣꯡꯁꯤꯡꯒꯤ ꯄꯣꯠꯊꯣꯛ ꯅꯦꯝꯊꯔꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯛꯂꯤ꯫ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯅꯥꯔꯛ ꯃꯣꯡꯁꯣꯡꯁꯤꯡ ꯄꯥꯛꯇꯛꯅꯅ ꯃꯩ ꯊꯥꯕꯅ ꯍꯛꯆꯥꯡ ꯁꯣꯟꯕꯇ ꯅꯠꯇꯅ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯄꯣꯠꯁꯛ ꯑꯃꯁꯨꯡ ꯅꯨꯡꯁꯤꯠꯁꯤꯡ ꯍꯥꯏꯕꯗꯤ ꯄꯥꯔꯇꯤꯀꯨꯂꯦꯠ ꯃꯦꯇꯔ, ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ, ꯀꯥꯔꯕꯣꯟ ꯃꯣꯅꯣꯑꯣꯛꯁꯥꯏꯗ, ꯁꯜꯐꯔ ꯑꯣꯛꯁꯥꯏꯗ, ꯅꯥꯏꯇ꯭ꯔꯁ ꯑꯣꯛꯁꯥꯏꯗꯁꯤꯡ ꯄꯨꯊꯣꯛꯍꯜꯂꯤ꯫ ꯆꯤꯡꯗ ꯂꯥꯃꯩ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯆꯤꯟꯖꯥꯛꯀꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃ ꯄꯨꯊꯣꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯔꯨꯑꯣꯏꯕ ꯄꯣꯂꯤꯅꯦꯇꯔ ꯈꯣꯏꯁꯤꯡꯒꯤ ꯃꯀꯣꯜ ꯀꯥꯏꯕ ꯑꯃꯗꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯈꯣꯏ ꯃꯆꯥ ꯀꯌꯥꯁꯨ ꯁꯤꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯡꯂꯤꯛꯅ ꯁꯥꯐꯨ ꯀꯟꯅ ꯂꯩꯃꯥꯏꯗ ꯇꯥꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯗꯨ ꯀꯥꯏꯊꯕ ꯑꯃꯗꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯄꯥꯝꯕꯤꯒꯤ ꯍꯥꯔ ꯑꯣꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯆꯦꯟꯊꯈꯤꯕꯒꯤ ꯊꯧꯑꯣꯡ ꯁꯣꯏꯜ ꯏꯔꯣꯖꯟ ꯑꯁꯤ ꯊꯣꯛꯍꯜꯂꯤ꯫ ꯑꯁꯨꯝꯅ
ICAR na lising ani kunithoi da phongba report amagi matung inna Manipur gi apunba sarukki sada mapan dasmik mapan gi lam asi ising na thoanba water erosion na sohalle amadi sahi amada tongan tongan maram dagi leibak sing senthaki ba thawong soil loss asi sada taruk dasmik taruk nipan oi haina phongki basu laikre Raja sigi singmai sing kokthok lau singuba gi thabak thorom sing paikalakpa sina mafam adu gi leibak lehau ga chana na haujaba akhanna ba pami makhal kaya mangkinaba gi su maram oirakli maram sing asina malemda global warming thokpada achobu mateng pangsilliba carbon dioxide gas asi phajinba masigi mohutta miyoibana hingnanaba nungsa sor holiba oxygen gas asibu thadokpa amasung malemgi carbon budget asibu ngak senbiga chobu thodang lauriba umang sing asi kanbagi tangai phadabadu lairakli miyoibana makhoigi athenba wakal amasung tungi oirakadaba phibomgi khanthaba leitana singsang sing asida tongan tongan ba sakhut thorangi mingda project kaya paikhatli Sahar pakthok chawthorakpa amasung lam koibagi yengduna miyoibana chingda semgut sagaliba sina maram oiduna mafam sing asida masagi oijaba sakphamda achouba ahongba kaya lakli nongma nongmagi mising hengalakliba si yenglaga laifamgi awaba miyamna tattana mayoknari asumna mahausadagi miyoiba aikhoigi khongulna malem asida tadringai matamdagi leraklaba singsang sing asida yum sajinba akutpa mafam sing leibak thonanaba singdagi leibak kothokpa mafam sing asida horiba ujau singbu kakthatuna leitengi amadi yum sabada changdraba yadraba tangai fadaba polam singoina sijinari Saukhatlabani haibagi matagum matam pummada Manipur gi singsang pareng singda sahi chupa asangba manana leitengba upal kaya kakthatuna lanai gi yum natraga lam koiba sing resort kaya saba thengnari Amaromdana railgari lambi shembagi project ki saruk ama oina singi umang sing asi paktaknana kokthokpa su uri masina sathok chasinda chawna kanaba pigani haibagi thajabadu piri adubu masigi mamal oina aikhoina piribu umang sing asiga chanabra haibu wahang adudi hangbagi tangai phadabadu lairakli ing kumjali singani kunithoi gi jun thagi tang kumapan namasung kunthra gi lonaba hingda none jila gi marang chingda leiba tupul yard rail construction camp ta kilometer amarom gi oigedaba singi saruk ningkhaibada mafam asida ngak seliba territorial army gi personnel amasung thabak suba sinmi yauna miyoi humpumathoi thawai pikham nakibagi akibu wari adumak miyamna ningsingli mafam asida railway line tingbagi saruk ama oina umang kokthokibaduna maram oiduna singi leibak adu phajinbagi sang hantarakpa singmai sing asidagi chentharakpa napi singnang singna mafam asida cheliba ijai turel gi ichelda thingjalakpa amasung aten matamda nong ka hena chukhibana nungaitab thodok asi thokibani haina Geological Survey of India Imphal office ki report palli Organization asina lisingani taramapanda leibak asigi sing ningkhairakpa yaba mafam singi map ama phongmodasu railway line gi project mafam asi high susceptible zone haibadi khudong thibu yabagi chang wangna lei haina mangjongna khanghan khiba laikhrabani Jila asida sahi adugi jun thada nong chukibagi sang millimeter sahom nipumapan dasmik manga oiki None jila da Kshetrimayum gi oiba pamdaba thodok sing amasung masina misam miyamda kari khudong chadaba thohli haibagi matangda jila asigi Longmai Village Authority gi member Ading Golmaina asumna phongdokli Akhoi none asi thai ni diga hoduna da yam leiban nungaiba ing asagi khansi kaidun leirakpa mafam amani adubu sahi tra manga gi manung asida ing asagi sang se kairakpa nongju pantha da uncertain orakpa ising isau thorakpa landslide me yam thorakpa masi aigi reading da moru oina deforestation torakpa humming cultivation national project me yam lambi thong sagalakpa aduga mi si kungna tarakpa aduna asabgi sang ase sahi mari manga gi manung de hengalai aduna 2024 September sahi asida 42.16 degree oina yauna sagalai World Health Organization na sabagi sang hengalakpana malaria dengue amasung atopa tropical diseases yauna kangna natraga tilna sandokpa laina gi sang asi hengalakani haina phongdokpa su laikre matang asida ningsingba yai Kendra Sarkar gi saukhat thorangi project sing paikhatpada mafam adugi mahausai khalda kayam sohangadagi haiba Environmental Impact Assessment EIA report asi lawbagi chanabi leite tupul gi laibak thiba thodog asi yenglaga Manipur gumba ecologically sensitive oiba mafam singdadi EIA asi tangai phadana chathaningbagi wafam environmentalist kayana makhoigi mot phongdok narakli miyoibana khunda laita aduna male masida leibada ching pat turel singasina achoubu thodang kaya lauri
अदुबु ngasi climate change ke saitheng asi ising amasung kangphal ga tainabo mafam wetland haina khangnabo mafam asida khwaidi ki hena sohalle haina International Journal of Fisheries and Aquatic Studies yauna tongan ba international journal sing da phongkiba su laikre Raja sigi waina su singsang sing asina sokchi laklabada pat amadi turel singna karamna nantok tuna chen mangam gani Raja asida fauduna selba turel ayamba awang basingdagi iput masa kaya punshinduna khutsa kaya longbogum haibadi dendritic pattern asidagi horokpam oiri horokpam mapam singasi catchment area haina khangnai makha tana khong masa kaya oiraktuna khara sawu turelda tributary oina muk tasilli horokpam maru oiba singsang singasida mioiban sathaba thawong kayana pat turel singasigi phiwamda chawnu honglakli catchment area singasida hauriba upal kayana makhoi gi marada ising marik phajinduna thamba madi leibaki makhada leiriba ising saruk aquifer sing asibasu hanthandana bagi achobu thodang lauri adubu mioibana sendong yenglaga ujaw kaya yantatuna yonbagi chanabi asina turel gi horupha moiriba iput singasi kangsilak bagi achobu maram oirakli Manipur gi singi mafum kharada umang kokthokuna paktaknana kani poppy haina sukhangnaba pambi asi thabagi chanabi ama leirakli Rajya Special Anti-Drug Unit Narcotics and Affairs of Border Napna Thokpa report amagi matung inna lisingani tara taritagi lisingani kulhomdoi phawbada ekar lising tara manga chamri pak chawbulamda tharamba poppy sing yantatuna mangan tahan ki hairi asumna singmai singasida poppy tharibulawmi singna rasayan gi oiba har diammonium phosphate napi hananaba kanma makalgi napi hidak kamasung tilat hidak kaya siznari haina Global College ta Assistant Professor oina thau puriba Sanjanbam Jogeshwar Singhna lisingani kunithoi gi December gi tang 13 da the Imphal Free Press pauche da phongba mahaki article How Poppy Cultivation is Threatening the Environment asida yauri article sigi matung inna mafam singasigi groundwater testing pangthokpada nitrate ki chang asi mioibi gi hakchang sohanba yaba gi chang da leiramba thengnarakhi masina pokpada ngariba angang singda blue baby syndrome haina khangnaba laina asi ohinbagi maram oirakli mafam singasida mioi kharana senaba yaudana kai henna rasayan gi haramasung tilat hidak sing sizinaba sina mafam adugi jiba panba kayagi sida hidak ni hainariba isingbusu hu chenba akiba pochak ama ohilakli poppy paktaknana thaba mafam singasida miron minupi singi pungnungda angang kaiba miscarriages asi thokpagi sang hengalakli hainasu article asida makha tana phongli catchment area oriba mafam singasida nong tarko matamda nonglik singadu mafam adu da horiba pambising adugi una amasung urana ngakthok lambadu ngasidi umang kokthokibana leisilaktre asumna maru koklaba singda thokpa soil erosion lanai gi yum ingkol thonanaba singdagi laiba kotpa amadi law singu gi thabak thoromda siznariba rasayan gi polam singna rajya sigi part turel singda chentaraktuna tilli maram singasina Manipur gi wetland sing nomo gi sokchilakpagi achobu maram ama oirakli hiram asigi matangda ningthau khongda leiba Mangol Nganbi College ki wetland studies ki faculty suwariba assistant professor Dr. L Premanandana asumna phongdokli Forest Survey of India FSI gi matung kina 2011 dagi 2021 fawada umang mangshillakliba lamgi saruksi chorakna square kilometer chaniga nifumari ni masina maram oiduna micro weather haibadi apikpa jaga amagi weather change thokhalli sabagi changsi haukiba chahi yankhai muksida Manipur gi average temperature asi chorakna 1.2 degree Celsius tagi 1.6 degree Celsius hengalakhi 21st century gi aroiba adwai faubadadi temperature gi changsi 1.5 degree Celsius tagi 2 degree Celsius fauba hengalakpa yana lairi umang kokthokpa asina climate change tawbada natana soil erosion su thohalli Manipur gi singda umang kokthokpana maram oiraga chingmai singdagi putharakpa lebak ki changsi sahi gi oina hectare amada metric ton kundagina marfu fawba oi high river sediments singsi turel na putharai aduga pat singda tasinduna pat amasung turel sing thengat halli nong kanna taba amadi shifting cultivation umang kokthokpa maram na oiraga loktak pat ta
chahi amada sedimen asi metric ton lakh taruka lising yankhairom putharakli Loktak Lake khaktanatana atopa part sing haibadi lamphel pat waithau pat ikok pat na chingbada sediment tasinduna pat sing gi mahousa gi oiba phibam kaihelakli masina maram oiraga pat ki water quality hantharakpa biodiversity amasung ecosystem da kaihelakli Wafamsing asina Manipur ge sing-singda umang kokthokpa yangsinbinaba leitana saukat thorangi mingda paikhalakliba thabak thoramsing mahusai khalda kahinba yaba lau singugi pathap amasung aina yadaba popi thaba amadi masiga loinana sizinariba haksang suanba yaba polamsing kaya asina miyoibagi mahusagi punsida chauna akaiba pire amadi climate change da mateng pangsile haibasi mayak senglei Aten matamgi climate change thawongi khudam oina maru koklaba singsang singa sidagi nong na yaibada centharakpa laikom lainang singa sina miyoibana khundariba khulgi anakpada taraba matung amuk nungsa yairaga kangduna uphul olaga miyoibada nungsa sor honba nungai handaba amadi atopa laina singi horukpam ohelliba asini Mara chetrap sing chep sing na ningkhairakpada lambi thongda akaya toy thohanba khak natana mamal yamlaba thawai kaya mangliba shishu khudam ama oina lawpham thoi tung koina yengbada singsang singasina mangkibada mahaki mapang pat amasung turel su matung soidana inkigani masina mahusagi nong amasung isingi leijaramba khal hydrological circle asi kairaktuna global warming da mateng pangsin batanatana miyoibagi changdraba yadraba ising asina maram oiraga prithibigi ahumsuba lanjaw laknanabagi lanbaw chenba oina thokani Matang asida Voyager 1 tharkiba mami adu ningsinglaga miyoibana masa hingjanaba sing pat turel kanbagi thaudang asi punna phirap longminabagi matam madu yorokle Malem asina khambi maiwairakpada miyoiba aikhoiba kanbinaba atopa kana sulakloi Malembu kanba haibasi miyoiba aikhoigi atatai oiraba thaudang ni haibasi aikhoi punna khangminaba matam oire Matang asida Akashbani Imphal gi pau kangbuna leptana sandorakliba thoram Honglakliba Aying Ashagi Khalda Manipur gi taranipan suba tangkakta miyoibagi sakrida chingjauna kayam kuina khangkigani loijare thoramasi gi aiba Kshetrimayum Birosh thoram puthokpa Thokchom Jogendrajit lanthok sakiba Ngangom Kiran Ima